Praise the Lord. Chinaw sing iche chalima pabung sing mayam pumnampu masigi fazaraba ayuk asida kanbiba mapu Jesu Christ gi minglenda yaifa mangol nijabaga loinana adom singi damakta phattabadagi athembadagi diabolgi khujin thaurangdagi kanbiba oirsanu haiduna adom singi damakta ishorda khuramjabaga loinana aigi thamoidagi nungsiba amasung ikai khumnabu utchari mayam ngasi aina video ma thengnajai hariba video sida kanaguma misak ama mahak ase pastor gi machani su hai pastor ni su hai aduga mahakna phongdorakpa wahai khara ishorna takpiba holy bible na takpiba pastor gi gun pastor amada chengadaba adugumlaba ishor gi nungsibado bible na takpibana ama aduga mahakna phongdolakpasina ama ai tajama matamda yamna angakpa ma phawi madudi pastor haibasi Jesu Christ gi tunginba singbu amasung Jesu Christ khangdaba singda Jesu Christ na shiduna phumduna hingalaba matungda chatlu taibang panbagi mafam pumnamakta aigi afaba wapau sandu haiduna hairiba Jesu Christ gi achauba thawgoloi amana asumna khanba taragadi asumna haiba taragadi atai singdi karam tawramgani haibase asidige dum khangba ngamjai mase mayam sing adomna yengbiramba yai amuktang yengbiu ai holy bible dagi khara dang ai phongdok sarake aduga mahakna khoigi arambai tengol gi chief khoigi ikai khumnajariba oza korongan badasu mahakna khogi yamna athiba wahai aduga mahakna khoigi pastor amana di madu haibam thokte aduga akampet machin thiba wahai bible na haiganu haiba na khogi na chindagi akampet thokanu hairaga akampet aduga nongmai pairaga mahakna ngangakpa video se adom yengbiu madugi matungda pastor amagi gun karino haibado ai holy bible dagi phongdok sarake mayam aidi aigi wakhalon nachade holy bible gi wahai ngaktani aina phongdok charibasi maramdi ai se kanano haina ai se khwaidigi tonmani ai atonbo oisanu aduga Jesu Christ gi achumbado mayamna khangbo oisanu aigi mingkhai wangnabagi natte adubu ipagi mingkhai wangnabagini ipagi achumba khangnabagini thagachari ai ayuk ngantani khutu khoigi sunai tural gi manakta leijabani hairiba misak asigi pastor ni hairiba misak asigi mahaki wahai ado tabiu amasung adom decide tobiu adom na khanbiu mayam pastor amagi wangangla jisuna mangonda phuki mangonda chaiki mangonda matin season ki managanda dakpham naina phuki makhutta makhongda yopi thaki adubu jisuna saukhide adubu jisuna haiki ipa maikhogi maral kokpiu maikhoina engonda tawribase ai kanano khangdabagini haiduna kokpiu haiba wahai haiki adubu pastor haiduna Jesu Christ gi hek ngamthangda leiriba adugumlaba thoiba gun sinabiriba pastor mahakna phongdorakpa wahai se adom tabiu ai mathangda phongdok sarake makhada praise the Lord Aigi ming Stephen Samthanga Zogi ming da pastor gi machanupa Stephen Gintu Thang Sugunu gi ikhogi meti bacha sing hujik nungaina leo ikhoi hallago batam leigani hallago batam se khoi tabwa kamdi ese nungaina leo noi arambai tengol unit kari kara 47 la 45 la tu tamma gamte ya tamma gamte ei pastor nupani pastor machani ei hallago batam se noi ngai ramu nungai na leu tumu kai di korongan ba saktu uitu man ba noi sugunu se more ka sugunu se noi khangani yego nama mathu ekoi halam wa tamse gai bani ekoi he halam wa tamde na thibong cha gani adu tampiramo yego noi je khau e lagani e gimin Stephen Gintul Thang sang ko bune
angoma toro ai lagani labo tamdo berdo king ngani ba kono ganba oktu manbo yego oktu manbo nangi nata nupa sing kai lebagi lao ai gonda lao ai su lagani ai lamo tamde he na thabak se da kaw ki taw ne khang bro nama mathu wi thu sak thu beren mata sing ngari mata sing ka dar loi na asini mayam pastor haibasi luching bani church amagi luching bani hariba pastor amana sigumba wangang ngangak pataragadi atei singnadi kari oigani kari wakhalon chengani haibdo mayam asigi matangda aina dum mahakna haibase tajaba matamda aingonda Yesu Kristo gi wari amakak ningsingjarei Yesu Kristana asengba ningna sangda lakpa matamda ningna sangi mamangda karbar tawduna business tawduna pot yonduna leirambado uba matamda ishor khurambagi mahutta ishor ningjabagi mahutta tabang panbagi oibada mekhoina tawduna sandan lambi oina ishor gi ningna sangda leiramba matamda Yesu Kristana sauki amasung pochei punamak inghai khibado karigumba Yesu Krista ngasi leibiramba taragadi adugumna tawgadobani church haibase ishor gi ningna sangni church manungda akhoigi mi hatokpa yaba khulai thamba yade church manungda mi hatpagi adugumlaba mi hatke haiduna khuramba yade ishor da khuramjaba matamda kanagumba ama leitaba matamda awaba phongdokadabani kanagumba ama leitaba matamda hallelujah haiduna ingam ngamba ibungobu thagachari hairiba sargada leiba sargadut singna hainaba ishor gi mamangda haiba wahedo kanagumba ama hatlaga chukumna haiba ase ekhoina khangnarabani mayam ai holy bible dagi ishor gi wahai khara dangai pathokserake yengbiu pastor amasung deacon sing haiduna ahan ba timothy gi pandup ahum gi pada amadagi hauraga pada ahum sifawdai phongdokserake pastor amasung tikan singi gun sing hai ko mayam tikan haibasi singlup ki ahan haibani pastor amasung tikan singi gun sing se karino adom yengbiu mayam karigumba adom na Yesu Krista Christian ni haiba taragadi adom gi pastor na karigumba nungsiu kokpiu haiduna Yesu Krista gi wahai adom da takpi deba taragadi adom Yesu Krista na phongdok lebani haiduna adom tabiu maramdi mi hatpa amatana amasung nungsi haitaba amatana kokpi haitaba amatana sargada chaloi mahaki panthungse norokni helni amasung Yesu Krista lakpagi matam oirabani yengbiu ai pathok serake wasi thajaba yabani kanagumana singlup yengsinbagi pham pamlabadi mahakna pamliba adu afaba thabakni singlup yengsinba adu amak paleitaba nupi amagi mapuroiba saugandaba masa khudum chanjaba ikai khumnabada matik chaba lamlanba singbu nungsina seba tauba tambiba ngamba juda luptaba phuna chainagandaba amasung sendong karamdaba adubu pukning tappa khatnagandaba sen karamdaba oigadawani yengbiu pastor amagi gunse pastor amada chenpam thokpa gunse kari karino mahakase nupi amagi mapuroiba ahanbada oibam thoi aduga mahakase amakpa leitaba saugandaba mi oiba mathau tai pastor haibase saugandaba aduga masa khudum chanjaba ngamba khalak khalakpa wakhal tawba nataba masa khudum chanjaba ngamba ishor gi wahai ki kijaba mi oibagi mathau tai aduga ikai khumnabada matik chaba lamlanba singbu nungsina seba tawba yengbiu se ishor gi wahai ni lamlanba singbu nungsina seba tawba haiduna haibiri pastor amagi gunsing adubu nongmai pairaga hatoki haiduna hairakpado adugo dum adom khangbiro mahaki tungiliba sing adom cheksinbiu lamjingba mahakna mitang ba lamjingba haina bible da yawbodo animak norokta tai komda tai haibdo adu oigani adom cheksinbiu aduga mahakase sendong karamdaba pukning tappa khatnagandaba sen karamdaba oigadabaniaba khatnagandaba pukning tappa sagandaba adubu aikoina video sidadi kari uribano mayam nongmai pairaga hatoke haiduna adugumba wahai pastor amani haiba ai pastor gi machani su haiba adubu ishor gi asauba Yesu Krista gi asauba wahai phongdok libado mangonda ishor gi wayen soidana lakani maramaduna karigumba adom na tabiba taragadi ishor da adom haidok chahau ishor di nangi sunate ai gi sunate ishor punamakini ishor ai gi ni haiba yade Christian haina hairaga Yesu Krista ne khogi nate haibase ai mayam da phongdok sage aduga maruina hairiba misek asina arambai tengol gi ikai khumnajariba akhogi chief
makok aduda mahakna nongmai pairaga mahakna ngangba aduga machin thiba kampet ngangba aduga Arambai Tengol da mahakna ngangbodo nahakna ngangibado Arambai Tengol haibase aikoina kari oina khanjai nahak khangbra Arambai Tengol se aikoi Manipur ima iramdam bu ngakpi senbiriba adugumlaba ima leba ki mapari singni Arambai Tengol na ngasi phawda Arambai Tengol na kari aikoi iramdam ngakchaba khaktani ima leba ngakpa khaktani Arambai Tengol leramdaba taragadi ngasi phattaba mising mihatpa Christian singna Manipur se machet tana segairamgadobani adu maikhoina ima leba ki damakta maikhoina leibani maramaduna ima leba kaiba ngamdabani aduga hai Arambai Tengol gi oza Luchingba amasung Arambai Tengol gi matu namama sokpa yaroi maramdi Jisu Krista mahak khangi maikhoidi Jisu Krista gi wahai khangde adu Jisu Krista gi wahai khangiba Christian ni hairaga mapandagi paisa khomiba mi bu hatoknabagi khulai leiriba mi siraga hallelujah lauriba aina yadaba drugs popi thariba mi gi lamtanabagi damakta Jisu Krista gi cross pairaga lambida mafamta jungchalliba kari kanagumana adomna jungjanba church cross adu thugaiba taragadi adugasu video namaga thani natra mapanda ekhoida ot nei re haibagi afaba khanbiu pastor amagi gun karino haibadu khangbiu pastor punamak sargada heaven da chaloi norok da chatkadaba pastor khresu lei adom pukning hongbiu aduga tabiriba sing aidi kanasu nachade Jisu Krista na kanbirakhi pastor phurami ahing da changduna nongalakpa matamda aigi hakchangda tongan ba awaba anaba kok ngauduna chatpa ngamdaba yengba ngamdaba imada makhong paira kapamaba sirani haiduna aigi nupi da kapamaba nupani adubu pastor aduna aikoina phukiba pastor aduna aigi damakta mamitagi mapi taraga haijabirakpa matamdadi aingonda ishorgi nungsiba khangki amasung ngasi aina Jisu Krista na aigi phattaba tawgibado aigi ikokpiba mapuni haiduna Jisu Krista bu thagachari aina khuramjaribani maitegi dharma maitegi lining kwaidigi athoiba lining ni haibsu haijage aduga mayam Jisu Krista dharma sandokpa lakpa nate haibsu haijage Jisu Krista dharma sandokpa lakpa nate Jisu na haikide ai dharma sandokpa lai haiduna mahakti pap kokpiba lakpani mase aina mayam la thamjari thagachari mayam tabibagi damakta aigi thamoida leijaba khradang aina share tawjabani mayam hoji aigi dukan maningdani Sunai Turel leiri mayam thagachari mayam matang asida losinjarage long live Manipur Kangleipak na yaifare Manipur ima na yaifare Arambai Tengol na yaifare Maitei Lipun na yaifare Manipur gi Maitei nongsa singna yaifare Jisu Krista gi thaujan naikhoiga matam chupada loina bisanu hallelujah amen